March 2004 Jammu Kashmir gi Sofian district asigi ayingba nungsit marag asida lairiba sang asigi manungda Pakistani Lalhouba Hizbul Mujahideen gi dangerous commander Abu Torara amadi Abu Sabjar makhoi ani famtuna leiri aduga sang asigi mapanda leptuna leiriba Iftikhar Bhat kauba nupa asida munna yengli Iftikhar Bhat makhoi gi Lalhouba asida nauna join torokhiba misakni chayol amagi mamangda mahakna party asida changamdai matamda mahaki mayamba adu sahi ahumgi mamangda Indian Army singa hatok pikre maramasina mahak Indian Army gi mathakta laman khumba pami haiduna party asida changlakhibani aduga Indian Army da attack tawnuba plan su Iftikhar Bhat masana sinjakhi attack tawgudaba nongma walingai numida sida commander ani asina Iftikhar bu chingnaraf torami timing asida Iftikhar cha puraga makhoi ani gi manakta changlakhlami masigi matung minute ani ahum mukti makhoi ahum tumin cha thaklaga leinakhi aduga ngaihak leiraga Abu Torarana Iftikhar ai amuktagi hena hangloi sengna hayu nahak kanano haina kanna lauroklami masidagi Iftikhar glass adu thamlaga tapna haugalai aduga lengjumda yalamba AK-47 adu lauthoklaga Abu Torarada pi aduga Baijan nahangna aibu chingnaba leiragadi nongmai asina aibu kaptuna hatlu hairami masida Abu Torara phuk laun haugalakhi aduga Abu Sabjarda yenglaga karigumba khara hainingbagi mawong tokhi adubu thangnaba mikup asida sangasigi manungdagi nongmai makhol tarakhi Iftikharna mahaki phi manungda lotlaga pairamba 9mm pistol aduna Lalhouba commander ani adugi makokta nongmaina kaptuna hatkhi masigi matungda Iftikhar kari amata tawkhidabagum tuminna famlaga cha thaklaga leikhi Pakistani Lalhouba commander ani aduna makhoi gi mini khaluriba Iftikhar Bhat asi atai kana sunate Indian Army gi mathauna leiraba Major Mohit Sharma hairiba officer aduni marup mayam ngasigi video asidi Indian Army officer Major Mohit Sharma gi punsi warini aduga mahakna matau karamna Pakistani Lalhouba singi marakta changduna leikhibano masida sunatana Lalhouba commander anibu nongmaina kaptuna hatkibano haibagi warini marup mayambu DAshil 2.0 4Ever gi anoba video asida taramna ukchari Mohit Sharma 13 January 1978 da Haryana gi Rohtak ta pokhi mahaki mapa Rajendra Sharma Punjab National Bank ta thabak towi aduga mama Susilana Delhi Jal Board ta thabak towi Mohit Sharma mahaki mayamba Madhur Sharma na tha taraga humdoi khaktama khali makhoi ani yamna close oina adumak leminei aduga piklingai matamdagi haunasu makhoi ani lairik laisuda thawai yauna horakhi mama mapa anina makhoi machin manau anibu engineer ohenba pami Mohit Sharma gi mayambadi Indian Air Force oiba pamjakhi adubu NDA crack toba ngamdabadagi mama mapa ani gi apamba engineer line da oina chatkhi Mohit Sharma gi education career asi South Extension Delhi gi Manab Sthali amadi Holy Angel School dagi horakhibani masigi matungda Gaizabad ki Delhi Public School dagi 1988 da percentage wangna 12 pass tokhi masigi matungda mama mapana Mohit Sharma bu mayambagum engineering tamnaba Sri San Gajanan Maharaj College of Engineering Maharashtra da admission tobikhi adubu Mohit Sharma gi thamoidadi Indian Army gi achouba mami ama taduna leiri maram asidagi engineering tamna Mohit Sharma NDA exam gi preparation tokhi finally NDA gi exam pi khraba matung fana kuira fawbada exam reason khangbadi ngamlamkhide tasengnadi mahak NDA exam clear tawrabani aduga result adusu mayumda yauruklabani adubu mahaki parents na thawoina lotchinduna thamki Mohit Sharma na jingnabadagi NDA exam conduct tawriba UPSC office ta direct call tawduna mahaki roll number adu hairaga mahak merit list ta yaubra yaudabra haina check tohunki masida Mohit Sharma merit list ta yaure mahaki SSB interview gi call letter adusu mayumda thakhrabani hairakhi matam chupada Indian Army gi wakhal ta khallaga leiriba Mohit Sharma pawasi tabada mahak khudakta engineering college adu thadoklamlaga interview gi damakta Bhopal tamna chatkhi pawasi mahaki mama mapa ani su tarami mama mapa ani na Mohit pu khamnaba phanakan honakhi adubu yaramkhide upai leitabadagi mama mapa ani su masagi apamba lambi aduda makhatana ayetpa pikhitre Mohit Sharma interview physical test pumba pass torba matungda training gi damakta Pune da thakhi 1995 da NDA Khadak Wasla da Mohit Sharma training toba horakhi training matamda sumahak mayamdagi adumak haithoi singthoiba cadet oina lakhi boxing swimming horse riding da mahak champion oikhi masida sunatana Mohit Sharma gi artistic side asisu adukimatik strong oi isai sakpa live performance utpada mahak adukimatik well perform towi
1999 gi matamda Dehradun gi IMA Indian Military Academy da Mohit Sharma training tawringai matamni matam aduda India Pakistan ani gi marakta Kargil war tokhi pung kungamari news channel singda lan asigi maramda Indian Army gi mathongna phabagi maramda leptana paw tharakhi masina Mohit Sharma da India gi maraiba ki damakta hena kathokningba ama fahunki training loirba matung December 1999 da Mohit Sharma bu Lieutenant oina Hyderabad ki Manga Suba Battalion da commission tokhi mamanaba singna Mohit Sharma da nahak karamba mafamda posting taba pami hangba matamda Lalhouba singbu hatpa yaba real fighting tawba yaba mafamda posting taba pami haina khumi training loirba matungda Mohit Sharma gi dream asi Para Special Force ta join tawba haiba asini Indian Army gi Para Special Force sing asidi any situation da counter insurgency counter terrorism amadi hostage rescue tawbada adumak sijanaba group ni masigi position asi hard oiriba makai masigi selection criteria asisu adukimatik tough oi Madras Regiment da matam khara service torumlaba matung mid 2000 da Mohit Sharma bu Jammu Kashmir gi Punch Rajouri sector gi 38 Rashtriya Rifle da appoint tokhi Masi Indian Army gi counter insurgency force amani mafam asida Mohit Sharma gi ihan hanbo oina Para Special Force amadi commando Singapore thabak tominaba fangki counter insurgency operation da mahakna mathauna leina thabak kaya ama pangthokiba asina 2002 da mahakpu Chief of Army Staff Commendation Medal pikhi June 2003 da mahaksu Para Special Force ki challenging selection criteria asibu pass tawduna finally mahak one Para Special Force oiba ngamki mahaki mathauna maringjen asi ubada mahakpu December 2003 da captain oina promotion tawki timing asida Kashmir gi khungang kaya amada Lalhouba masing kaya ama hengatpagi pawsu lakhi Hizbul Mujahideen gumba dangerous Pakistani Lalhouba sing asina local youth sing asibu brainwash tawthoklaga makhoi gi marakta telhali Hizbul Mujahideen gi thabak sing asi mahaki commander ani Abu Sabzar amadi Abu Torarana loinamak pangthokli makhoi anina Kashmir gi youth sing asibu brainwash tawthoklaga Lalhouba yahon batanatana South Kashmir gi area singda Lalhouba kaya ama sandoklami makhoi sing asi forest ta natragana chingi surungumbada changsilaga lotuna lei mafam asidagi India amadi Indian Army gi mayokta attack chatharaklibani makhoina underground oina leikhiba asina makhoi gi maramda khangdokpa accurate intelligence gather tawba haibasi oithoklamkhide masida sunatana Kashmir Lalhouba sing asi common citizen saduna micham praja marakta adumak leibasu yawi maramasina makhoi bu khangdokpa haibasi aruba amani maramasida Indian Army gi su Lalhouba sing asi gi marakta saklon lotuna changba ngamba makhoi gi marakta changduna paw pithok pisin tawba ngamba miyoi ama darkar oikhi aduga masigi role asibu pangthokpa ngamgadoriba asi Captain Mohit Sharma khaktani haibasi su makhoina khangi aduga Mohit Sharma su haurakpadagi hauna Lalhouba singbu loisinba pamba misak amani masigi dangerous role asigi damakta Mohit Sharma su hainaruba tawdana ready da leirami masidagi plan mathang tawrakhi Mohit Sharma mission asigi damakta anoba lifestyle amada leiba haurakhi aduga mahaki maming asisu Mohit Sharma dagi Iftikhar Butt haina thonki plan gi matung ina Mohit Sharma na Iftikhar Butt chaduna Hizbul Mujahideen gi commander ani Abu Sabzar amadi Abu Torara gi manak yauba haiba asini Lalhouba sing asibu thajanaba fake story ama semki sahi ahumgi mamangda Indian Army singna mahaki mayambabu encounter amada hatpikhre maramasina mayambagi laman khumba pami haiba sajinaba wari asini mission asigi damakta Mohit Sharma Kashmiri gumna chaba thakpa lifestyle da leiba horakhi masida sunatana mahak masam amadi makoi khaki miyoi amatana jingnaba faudanaba Urdu Dogri amadi Quran fawba tamki mahak regular oina masjid ta su chathi tha khara asida mahak completely Kashmiri miyoi amagi saktam ga chap manarami mahakpu hek yengbada Indian Army ni haiba kana amatana khangma ngamlaroi Mohit Sharma Iftikhar Butt chaduna Kashmir gi local area singda koicha chatpa local people singa wari sanaba aduga mahaki mayamba Indian Army na hatok pikhibagi wari adusu mafam khudingi chatuna lirami tha ani mugasi Mohit Sharma Kashmir gi local miyoi saduna Sofia district ki kungang singda koicha chalami masina mahak Hizbul Mujahideen gi worker singa masak khangba haurakhi Lalhouba worker singa duna Iftikhar Butt asi mahaki mayamba leikhidaba asigi damakta Indian Army gi mayokta laman khumba pambanina makhoi gi thabakta kanarakani khalami maramasida gi March 2004 da
सोफियागी खुंगंग अमदा इफ्तिखार बाट सादुना लेरिबा मोहित शर्मा हिजबुल मुजाहिदीन की कमांडर अबू सब्जार अमदी अबू तोरारागा उनखी प्लान की मतुंग इन्ना मखोय अनी दसु महाकी सेमजिन साजिनबा वारी अदु लिरमी मसीदसु नतना मोहित शर्मा इंडियन आर्मी की चेक पॉइंट अमदा लांदानबा प्लान सु ताकलमी इफ्तिखार बाट सादुना लेरिबा मोहित शर्मा लालहौबा सिंह असिना महाकु थाजनबा होनहनखी एटेक तौबगी प्लान असिसु महाकना था कयागी ममांगदगी वाना होनरबा मतुंगदा सेमबनिसु हाइखी मसीदा लालहौबा सिंहना खितंग हेक चिंगनखिबदा मोहित शर्मा अदुमक लोइगदौरिबनी अदुबु मोहित शर्मा की प्रिपरेशन अमदी एक्टिंग असि अदुकी मतिक परफेक्ट ओइखिबना लालहौबा सिंह अदुना मसक खंगबा ngamkhide महाकी वारी अदु असेंगबा ओइना खनखी कमांडर मखोय अनिनसु इफ्तिखार बाट असि मखोयगी थबकता कानरकनी हाइना खलमी अबू सब्जार अमदी अबू तोराराना मोहित शर्मादा नहाकी प्लान असि सॉलिड ओइ मसी सोइदना पांगथोक्सी अदुबु मिशन असिगिदमक्ता अइखोय चयोल खरदी प्रिपरेशन तौदबा यारोय अदुगा अइखोय मतम खरा असिददी अंडरग्राउंड ओइना लेखिसी हाइखी मसीदा मोहित शर्माना खुमलखी अइदी नखोयगी मतेंग फंगलबसु फंगद्रबसु मिशन असि हेक पांगथोक्त्रिबा मखै अइगी खुंगंगदा हल्लरोय हाइखी वाहिसिंग असि ताबदा कमांडर अनी असिना मोहित शर्मा इफ्तिखार बाट असि तसेंगना इंडियन आर्मी दा लांदापा पामले खंगबदगी महाकु मखोयगी सेफेस्ट लोकेशन दा पुरक्लमी नेक्स्ट 2 वीक असि मोहित शर्मा लालहौबा सिंह असिगा लेमिनखी मसीदा महाकु ट्रेनिंग तौबिबता नतना खुसु खुलाई कयागी डिटेल्स अमदी मखोयगी सेफेस्ट लोकेशन कया अमगी मरमदसु मोहित शर्मा दा ताकथोक्लमी मसीगी मतुंगदा प्लान की मतुंगिना एटेक तौबा नुमित अदु यौरक्लमी मखोयगी प्लान असिदा इंडियन आर्मी सिंबु यारिबा मखै हाटपा असोकपन नंगनबा सिनी अदुबु नोंमखक ngasilakलबा मदम असिदा कमांडर अबू तोराराना इफ्तिखार बाट असिबु चिंगनरफ तोरक्लमी मखोयना लेरिबा संग असिदगी मपानदा लेरिबा इफ्तिखार बातता येंगलगा अबू तोराराना अबू सब्जारदा असुमना हाइरमी अइखोयना तौरिबा असिदा करिगुंबा असोइबा खरदि लैबा माले अइखोयना खंगलिबा असि महाकी ममिंगा महाकना लिबा वारी असिगा अनि असि खक्तनी असि नतना महाकी मरमदा अइखोयना करि अमता खंगदे टाइमिंग असिदा इफ्तिखार सादुना लेरिबा मोहित शर्माना ग्लास अहुम पुदुना संग असिदा चंगलखी अदुगा मखोय अहुम तुमिन चा थक्लगा लैनखी मखोय अहुमक लोइना AK-47 अममम पाइनरी ngaihak तुमिन चा थक्नरबा मतुंगदा अबू तोराराना खोंजेल हौना मोहित शर्मादा असुमना हंगलखी इफ्तिखार अई अमुक्तगी हेना हंगलोय सेंगना हायु नहाक कनानो वहंग असि ताबदा मोहित शर्मा ग्लास अदु तपना थमलगा लेंगजुमदा यालिबा AK-47 अदु लोकथोकलगा अबू तोरारादा पिरमी अदुगा असुमना हाइखी अइबु थाजद्रबदी अइबु मफम असिदा कापतुना हाटलु मसिना नखोयगी अमत ngairaba लंबीनी हाइखी मसीदगी अबू तोरारा हौगटलगा अबू सब्जारदा करिगुंबा खरा हाइनिंगबगी मवोंग तौरक्पगा संगसिगी मनुंगदगी नोमोय मखोल तारखी मोहित शर्माना महाकी फी मनुंगदा लोटलगा पाइरंबा 9mm पिस्तोल अदुना कमांडर अबू सब्जार अमदी अबू तोराराबु मकोकता कापतुना हाटखिबनी मसिना महाकी मिशन अदु कंप्लीट ओइखी मिशन असिदा महाकना हिजबुल मुजाहिदीन की बिगेस्ट कमांडर अनी हाटपदा नतना लालहौ ग्रुप असिगी क्रूशियल इंफॉर्मेशन कया अमसु आर्मी दा शेयर तौरखिबनी नेक्स्ट मॉर्निंग दा इफ्तिखार बाट कैप्टन मोहित शर्मा अमुक ओलगा महाकी बेस कैम्प दा हलखी 2004 दा मोहित शर्मा महाकना थौना लेना पांगथोखिबा मिशन असिगिदमक्ता प्रेस्टिजियस आर्मी मेडल पीदुना इकाई खुमनखी ऑपरेशन असिगी था अनिगी मतुंगदा मोहित शर्मा सुटी फंगबदगी मयुमदा हलखी गैजावाट रेलवे स्टेशन दा ममा मपा अमदी मयामबना मोहित शर्मा बु ngaiduna लेरमी अदुबु मोहित शर्माना महाकी मिशन गी इफ्तिखार बाट की सक्तम अदुदा हलपा अदुदा महाक ममा मपा अमदी मयामबना मसक खंगलमखिदे 19 नवंबर 2004 दा मोहित शर्मा मेजर रिशिमा शर्मा गा लुहोंखी महाक लुहोंगलबा मतुंगदसु महाकी ड्यूटी अदुदी अदुमक हानगुम मतिक मथौना लेना चथखी मरम असिदगी डिसेंबर 2005 दा कैप्टन मोहित शर्मा बु मेजर ओइना प्रमोशन तौखी मसिगी मतुंग अक्टोबर 2008 दा काश्मीर दा लालहौबा मसिंग हेनगलकपदगी मेजर मोहित शर्मा बु काश्मीर दा अमुक कोरखी महाकी स्पेशल फोर्स टीम असी नेक्स्ट 5 मनसी स्नोवी अमदी डेजर्टेड एरिया असिदा लालहौबा सिंबु सेनदुना लेगदौरिबनी 20 मार्च 2009 गी इवनिंग असिदा मोहित शर्मा महाकी टीम गा लोइनना बेस्ता लेरिंगै मतमदा सेक्टर कमांडर गी कॉल अमा लाखी कॉल अदुदा असुमना हाइरक्लमी हफुदा एरिया गी जंगल असिदा वेल ट्रेन तौरबा लालहौबा खरा LOC क्रॉस तौदुना चंगसिनख्रे हाइबगी पाउ पिरक्लमी
पाव असी हेक ताबगा मोहित शर्मा सेकेंड अमता चोंथदना महाकी टीम अदु रेडी तौदुना हफुदा तमना चंगचिनखी मथंगी नुमित 21 मार्च 2009 गी अंगनबा अयुग असिदा मोहित शर्मा महाकी टीम गा लोइनना हफुदा जंगल असिदा थुंखी जंगल असी यामना डेंजरस ओइबा जंगल अमनी असोंगबा उना वानाना थनबत नतना उन्नसु अदुकी मतिक थाना कुपसनबा जंगलनी मोहित शर्मा गी टीम असी ग्रुप अहुम खाइदोकलगा लालहौबा सिंगी उन्दा ताहौरिबा खोंकुल अदुगी मतुंग इनदुना लाखी जंगल गी खरा असोंगबा एरिया अदु हेक योक्सिलपगा हानादगी लुमदुना लेरंबा लालहौबा सिंग अदुना नोंमै कापसिनबा हौरखी मसीदा मोहित शर्मा की ग्रुप असी लालहौबा सिंगना माइकई अहुमक कोइसिलमे मसीदगी मोहित शर्मा ना महाकी टीम असिबु कवर तौदुना तुंग हनखिनबा ऑर्डर तौखी महाकी टीम असिना कवर तौरगा तुंग हल्लिंगै टाइमिंग असिदा मेजर मोहित शर्मा दी कवर अमता तौदना लालहौबा सिंग अदुगा मायोकनरी मसीदा मोहित शर्मा की ओइथंगबो मखुत्ता नोंमै मरुना पानखी मसी फावबदा मोहित शर्मा लालहौबा सिंग अदुदा नोंमै कापा लेपलमखिदे मसीना महाकी टीम अदु मनिंग हल्लगा अटैक तौरपा यानबनी नोंमै कापनबा असिदा लालहौबा खरा हाना सीखी मेजर मोहित शर्मा नोंमै कापना महाकी टीम अदुगी मनाक योरपा मतमददी महाकी ओइथंगबा मथबाक्ता नोंमै मरु अमसु पानखी अदुसु बुलेट प्रूफ जैकेट अदुना कुप्पा थुंगदबा एरिया अदुमक्तदनी मसीना महाक मसा खरा सोन्थहनखी अदुबु थौना हनबदी लेरमखिदे मसीदा मोहित शर्माना महाकी टीमगी मियोय अनिगी मथवाइसु कनखी मोहित शर्माना सेता नोंमै कापा लेपकनु हाइना हंजिन हंजिन लाउखी अदुबु महाक मसादी ई थोकपा हेनमनखिबदगी तपना तपना सोन्थरक्लमी मसीदगी मेजर मोहित शर्मा वा ngang फावबा थोखिद्रे तुमिन्ना लेखरे मसीगी मतुंगदा वन पेरा स्पेशल फोर्स बेस कैम्प दा पाव पिरक्लमी मेजर मोहित शर्मा मसागी चाही 38 खक्तमक ngairiङैदा लालहौबा सिंगा लानथेंनबदा लेखिद्रे नुमित मंगानी चथखिबा ऑपरेशन असिदा इंडियन आर्मी निपान सीखी अदुगा लालहौबा तरागा तरेट अमसु हाटखी मोहित शर्मा लेखिद्रबा मतुंगदा महाकपु हाईएस्ट पीस टाइम गैलेंडरी अवार्ड अमदी अशोक चक्र पीदुना इकाई खुमनबा उठखी ngasi गैजाबादकी राजेंद्र नगर मेट्रो स्टेशन असिगी ममिंग असी चेंज तौदुना मेजर मोहित शर्मा राजेंद्र नगर मेट्रो स्टेशन हाइना खंगनरी मसीदा सुनतना मेजर मोहित शर्मा रोड हाइरगसु खंगनबा लंबी फावबो लेदी 2001 दा डिफेंस मिनिस्टर राजनाथ सिंहना राजेंद्र नगर दा मेजर मोहित शर्मा की ग्रांड स्टेचू अमसु संगाखी मेजर मोहित शर्मा की वारी असी ngasi इंडियन आर्मी की हिस्ट्री दा अचौबा चैप्टर अमा ओइना अचौबा मफम अमा कंदुना लेरी।